novel voice ta amuk hana mayam taram nokshin jabaga loinana lobi rasi hojik Middle East ta chatliba war gi matang da khomjin ba paw khara mayam da share to jage how khiba tha amani tagi chathariba Gaza-Israel gi ceasefire deal bu Israel na thugaiduna amuk hana Israel na Gaza da attack chathaba hoki Yemen gi Houthis na madu gi laman khomba oina Tel Aviv ta Benguria airport ta missile attack tawki mathang da Israel gi parliament ta so attack tawki amadi Tel Aviv ta siren khongki Yemen gi retaliatory attack se Israel miyam ta yamna charang na pamati miyam na masa masa gi thawai bu kannaba shelter camp sing ta chansin nakhi even Netanyahu amadi magi cabinet minister singsu parliament thaduna bunker da chansin nakhi media report ke according Yemen na hypersonic missile singna Israel da retaliatory attack tawki Israel na Gaza da ceasefire deal thukaiduna amuk hana attack tawduna Gaza gi nupi angang singna chingbabu hatkibada global outrage amadi condemnation pinarakhi press tv ke according Tel Aviv ta Al-Qassam brigade ki maike te ki mathang rocket attack su chathaki loinana Yemen gi maike te ki su Tel Aviv ta attack tawduna siren khongba ki pawso lakhi amaramda Yemen na Gulf ki samudra da leiriba US ki aircraft carrier da missile ki nong chu thanduna US ki mathakta su makhoi gi retaliatory attack chathaki asumna Yemen di ngasi phawada Gaza gi damak ninghanaba amata leitana arei bu punamak thaduna Gaza bu kannaba chok thaba leitana leptana hotnari aduga except Iran malem gi ate muslim lebak sing di ngasi phawba chinna khajik minung si utchaba khaknatana khutki pangal di ting thok pagi thona amata uba phangdiri US na Yemen da ngarang nahan Houthi ki location singda yamna sathiba air strike chathaduna nupi angang na chingma mi kaya sokpa sibagi pawlakhi aduga America na handak ti Houthi gi ming amadi makhoi gi location na chingba punamak loina muthat kani haina yamna kanba warning su thaki masidagi tasengna khangle Trump ki lengak lak lagadi Middle East war soidana nem tharagani haina miyamna khandarambado madugi tayon nabada Trump ki phongna thengnare ngasidi aikoina uri khulai gi pangal yamna lejadaba maramdam bu kannabagi damak piklaba Kanglup singa malemda super power ni hairiba khudlai gi pukai thana leiriba lebak singa ngasi chahi amadagi henna thengaina rakpada loi bangam dana hojiksu lebliba kangpu se America Israel ki mafhum thati yamna luraba challenge amaga mayok narabani makhoi hojik marakta fasirabani ning hansi kadai mangda chakat si kadai tofom khangdana blind da sum micham praja singda attack pangtau ta tawduna kayani leikhi ge hairi America amadi Israel hojik khutsam nana Gaza ge mathakta war gi ani suba phase start tokre Yemen ge lanmi singsu pura Gaza ge miyam ge tamak makhoi gi aroiba sor fawba mayok nagani thengnagani haina Yemeni army gi spokesperson Yahya Sarina haiki Israel na ceasefire deal thugaiduna Gaza da cheningai maige amata lejedarba micham praja singda amukhana attack chathaduna ngarang chawrakna nupi angang jauna miyoi chamri teki suhialna sibagi pawlakhi masi Israel gi yamna ka henba thodoni masibu malem gi lebak singda outrage oiba amadi condemnation su mathang pinarakhi malem gi miyamna makhoi gi thodo sing tapna khangnarakli nongma masi gi result kari thoklaba haibaduni miyamna ngainaribasi achumbana poloidadi mai paki haibasidi universal truth oiduna leirabani makhoi gi nattaba chumdaba propaganda singna kayani achumba bu namhattuna thamkhigani leisemba magi kanana su thingba ngakpa ngamnaroitraba khut aduna nongmadi tharakpa kandadi malemda kalla thoraba super power kaya su tumkhebagi wari kaya aikhoina itihas ki lamai singda thengnariba ngaktani ngasigi oinadi matang sida loijere adomna video sibu penbiragadi like amadi share kobiganu loinana video sida adom ki mod karino comment soidana thambiyu amadi channel sibu hanba thengnabibu oiragadi subscribe amadi bell icon da click tobiduna mathang lakadaba kanaraba informative oiba video singi notification adongi mafam dasu hana phanganbiyu thank you